ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯣꯡꯅꯥꯎꯗ ꯃꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯣꯡꯅꯥꯎꯗ ꯃꯃꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯔꯦꯝꯕꯤꯗꯨ ꯇꯝꯐꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯕꯗ ꯇꯝꯐꯥꯁꯨ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯨꯕꯒꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯝꯐꯥꯅ ꯑꯩꯒꯤꯗꯤ ꯑꯌꯥꯝꯕꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯦ, ꯏꯃꯥꯅꯁꯨ ꯄꯣꯠ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯁꯤꯟꯕꯤꯔꯤ, ꯑꯗꯣ ꯑꯩꯗꯤ ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯃꯪ ꯍꯥꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅ ꯅꯪꯅꯅꯦ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯅꯤ ꯈꯜꯂꯨꯕꯗ ꯁꯨꯝ ꯋꯥꯈꯜ ꯐꯠꯇꯕ ꯄꯥꯈꯟꯗ ꯈꯟꯖꯤꯟꯕꯗꯣ ꯑꯗꯨꯅ ꯑꯣꯏꯔꯤꯅꯤ, ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯁꯨ ꯍꯣꯏ ꯑꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ, ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯁꯅꯔꯦꯝꯕꯤꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯂꯤ꯫ ꯁꯅꯔꯦꯝꯕꯤ, ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯍꯥꯟꯋꯥꯏꯗ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈꯤ ꯍꯥꯏꯗꯅ ꯍꯥꯏ, ꯅꯪꯕꯨ ꯑꯗꯨ ꯊꯧꯗꯣꯛꯇꯣ ꯈꯪꯕ꯭ꯔꯣ? ꯁꯅꯔꯦꯝꯕꯤꯅ ꯃꯗꯨ ꯅꯍꯥꯟꯋꯥꯏꯗ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔ ꯎꯟꯈꯠꯅꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯅꯕꯗ ꯁꯥꯇ꯭ꯔ ꯃꯈꯣꯏ ꯈꯔ ꯁꯣꯛꯈꯤꯕ ꯖꯥꯠꯅꯤꯗ, ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯊꯤꯡꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛ ꯑꯃꯨꯛ ꯍꯪꯉꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯅ ꯁꯣꯛꯄ ꯄꯟꯕ ꯅꯠꯇꯕ ꯃꯤꯁꯤ ꯃꯤꯅꯥꯒꯗꯤ ꯌꯥꯎꯈꯤꯗꯕ ꯖꯥꯠꯂꯣ? ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯝꯐꯥꯒꯤ ꯃꯃꯥꯗꯣ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃꯥ ꯁꯅꯔꯦꯝꯕꯤ, ꯅꯪ ꯂꯩꯔꯝꯕ ꯊꯣꯡꯅ ꯐꯈ꯭ꯔꯦꯗ, ꯁꯦ ꯑꯩꯅꯅꯦ ꯁꯤꯡꯖꯨ ꯈꯔ ꯂꯩꯔꯛꯄꯅꯤ, ꯅꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯣ꯫ ꯑꯗꯨꯒ ꯅꯪꯕꯨ ꯅꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯕꯨ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯅꯈꯣꯏ ꯊꯥꯗꯣꯛꯑꯒ ꯊꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯃꯄꯥꯕꯨ ꯉꯁꯤꯅꯅꯦ ꯅꯈꯣꯏꯁꯤ ꯑꯥꯗ ꯊꯝꯂꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯈꯤꯡꯗꯅ ꯂꯩꯈ꯭ꯔꯕ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯥꯗ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯐꯔꯤꯕꯅꯤ, ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯚꯔꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯗ ꯂꯩꯔꯕꯗꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯉꯥꯡꯁꯤꯡ ꯂꯥꯡꯕꯅꯆꯤꯡꯕ ꯇꯧꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯍꯣꯏ ꯅꯣꯏꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧꯔꯣ, ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯁꯅꯔꯦꯝꯕꯤꯗꯣ ꯃꯍꯥꯛꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ, ꯇꯝꯐꯥꯁꯨ ꯃꯌꯨꯝ ꯆꯪꯍꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯣꯁꯇꯦꯜ ꯑꯃꯗ ꯂꯩꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯕꯗꯤ ꯚꯔꯥ ꯈꯔꯗꯁꯨ ꯀꯥꯟꯅꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯍꯣꯁꯇꯦꯜ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯍꯣꯁꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯀꯥ ꯑꯌꯥꯝꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏ ꯈꯔ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯀꯔꯤ ꯃꯔꯝꯒꯤ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯗꯦ, ꯑꯦꯛꯖꯥꯝ ꯂꯣꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ, ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏꯒꯤꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ, ꯑꯗꯨꯒ ꯆꯥꯎꯔꯕ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯁꯤꯗꯒꯤ ꯏꯂꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯁꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯕꯗ ꯀꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫
ꯃꯈꯣꯏꯅ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯀꯥ ꯑꯗꯣ ꯌꯥꯝꯅ ꯅꯥꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯁꯦ ꯏꯍꯩ ꯍꯩꯅꯗꯦ, ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯃꯅꯝ ꯃꯍꯥ ꯑꯃ ꯏꯆꯦꯟ ꯆꯦꯜꯂꯤ ꯍꯥꯏꯔꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ, ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯁꯨꯝ ꯂꯩꯔꯒ ꯍꯩꯅꯔꯛꯆꯅꯤ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ꯫ ꯅꯈꯣꯏꯅ ꯂꯩꯕꯗꯅꯦ ꯌꯥꯝꯅ ꯀꯟꯅ ꯍꯩꯅꯗꯕ ꯍꯦꯛ ꯑꯣꯏꯔꯒꯅ ꯍꯦꯛ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯎ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯈꯣꯏꯁꯨ ꯌꯥꯅꯕ ꯂꯩꯅꯔꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯣꯁꯇꯦꯜꯒꯤ ꯃꯄꯨ ꯑꯗꯨꯅ ꯇꯝꯐꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯃꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯑꯍꯥꯟꯕ ꯂꯥꯛꯄꯗꯅꯦ ꯍꯩꯅꯗꯗꯅ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯤ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯗꯒꯤꯗꯤꯅꯦ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯒ ꯂꯣꯏꯔ ꯃꯇꯨꯡꯗꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦ, ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯇꯥꯜꯂꯤ ꯄꯣꯠꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ, ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯄꯨꯟꯅ ꯂꯣꯏꯅꯃꯛ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯣꯁꯇꯦꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯕ, ꯍꯥꯏꯕꯗꯤ ꯍꯣꯁꯇꯦꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅ ꯍꯤꯡꯈꯣꯜꯒꯤ ꯑꯣꯏꯕ ꯂꯝꯍꯥꯡ ꯃꯆꯥ ꯑꯃ ꯐꯥꯎꯔꯒ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯦ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯖꯔꯕꯁꯨ ꯍꯣꯁꯇꯦꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯇꯣꯉꯥꯟ ꯑꯃ, ꯑꯗꯨꯒ ꯍꯣꯁꯇꯦꯜꯒꯤ ꯃꯄꯨ ꯑꯗꯨꯅ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯇꯣꯉꯥꯟ ꯂꯩꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯔꯦꯝꯕꯤ, ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯀꯔꯤꯅꯣꯝ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯇꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯁꯨ ꯃꯤꯑꯣꯏ ꯈꯔ ꯊꯣꯛꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯁꯅꯔꯦꯝꯕꯤꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯌꯥꯝꯅ ꯀꯣꯛ ꯊꯥꯗꯔꯤꯕꯗꯨꯕꯣ? ꯀꯔꯤꯒꯤ ꯑꯣꯏꯔꯅꯤꯒꯤꯅꯤ? ꯍꯣꯁꯇꯦꯜꯒꯤ ꯄꯩꯁꯥ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯇꯥꯟꯊꯣꯛꯄ, ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯊꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯅ, ꯑꯩꯗꯤ ꯃꯗꯨ ꯃꯥꯟꯗꯦꯕꯣ, ꯑꯩꯗꯤ ꯍꯣꯁꯇꯦꯜꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯏꯆꯤꯡ ꯆꯤꯡꯅꯩꯗ, ꯂꯥꯏꯇꯤꯟꯒ ꯌꯥꯝꯅ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤꯅ, ꯀꯔꯤ ꯂꯥꯏꯇꯤꯟ ꯍꯥꯏꯕ? ꯀꯗꯥꯏꯗꯒꯤ ꯂꯥꯏꯇꯤꯟꯅꯣ ꯍꯧꯖꯤꯛꯄꯣ? ꯅꯪꯁꯨꯅꯦ ꯋꯥꯈꯜ ꯖꯥꯠ ꯈꯟꯖꯟꯕꯤ ꯇꯧꯔꯛꯂꯅꯨ, ꯑꯩꯅ ꯅꯉꯣꯟꯗ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯄꯥꯔꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ, ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯄꯥꯕꯒꯤ ꯅꯠꯇꯦ ꯏꯕꯦꯝꯃ, ꯇꯧꯔꯤꯕꯁꯦ ꯀꯩꯅꯣꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯊꯣꯡꯗꯣ ꯇꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯇꯝꯁꯦ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯊꯣꯡꯒꯤ ꯋꯥꯡꯃꯗꯒꯤ ꯑꯩꯅꯤ ꯌꯨꯝꯕꯨꯅꯤ, ꯊꯣꯡ ꯍꯥꯡꯉꯨꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯗꯨꯅ, ꯍꯩꯃꯥ, ꯅꯈꯣꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯊꯣꯡ ꯂꯣꯟꯕ꯭ꯔꯣ? ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯅ, ꯀꯔꯤꯁꯨ ꯁꯥꯟꯅꯗꯦꯗ, ꯂꯝꯁꯥꯜꯂꯛꯄꯒꯤ ꯋꯥꯗꯨꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ, ꯐꯔꯦ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯌꯨꯝꯗ ꯆꯠꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯈ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯀꯩꯗꯧꯕ ꯂꯣꯏꯅꯃꯛ ꯏꯃꯨꯡꯗ ꯇꯞꯇ ꯄꯦꯂꯥꯗ ꯇꯧꯒꯗꯕꯅꯤꯀꯣ, ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯁꯨ ꯀꯧꯔꯛꯂꯕꯁꯨ ꯅꯈꯣꯏꯅ ꯊꯣꯛꯄ ꯀꯩꯗꯧꯅꯨꯡꯗ ꯌꯥꯗꯦ, ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯕꯁꯨ ꯅꯈꯣꯏꯅ ꯊꯣꯛꯄ ꯌꯥꯗꯦ꯫ ꯂꯩꯀꯥꯏꯁꯦ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯈꯟꯅ ꯆꯩꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ, ꯃꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯣꯛꯇꯕꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯂꯥꯛꯂꯒ ꯊꯣꯡ ꯍꯥꯡꯇꯣꯛꯍꯜꯂꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯐꯥꯅꯔꯛꯇꯨꯅ ꯌꯥꯝꯅ ꯑꯊꯤꯕ ꯃꯤꯡꯆꯠ ꯐꯪꯈ꯭ꯔꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯃꯄꯥꯟ ꯊꯣꯛꯀꯅꯨ꯫ ꯅꯈꯣꯏꯅ ꯊꯣꯛꯇꯕ ꯌꯥꯗꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯛꯂꯕꯗꯤ ꯑꯩꯕꯨ ꯀꯧꯔꯛꯀꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯇꯝꯐꯥꯅ, ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗꯦꯅ ꯍꯥꯏꯔꯒ ꯀꯔꯝꯍꯥꯏꯅ ꯀꯧꯒꯗꯣꯏꯅꯣ? ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ, ꯁꯤꯗ ꯂꯩꯔꯤꯕ ꯁꯨꯏꯁꯤ ꯎꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯌꯦꯛꯄ ꯂꯥꯏ ꯄꯤꯛꯆꯔ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯁꯨꯏ ꯑꯃ ꯂꯣꯟꯅ ꯄꯥꯜꯂꯤꯕꯗꯨ ꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯏ ꯑꯁꯤꯗ ꯅꯝꯃꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯝꯐꯥꯅ, ꯑꯩꯈꯣꯏ ꯈꯪꯖꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅ, ꯍꯣꯏ, ꯑꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯅꯃꯛ ꯌꯥꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝꯕꯨ ꯑꯗꯨꯅ,
ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯊꯣꯡꯅꯥꯎꯗꯒꯤ ꯑꯣꯏꯔꯕꯁꯨ ꯌꯦꯡꯉꯨꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯇꯝꯐꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯉꯁꯤꯃꯛ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯅꯔꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯌꯨꯝꯕꯨꯁꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯏꯃꯨꯡꯗ ꯁꯨꯝ ꯇꯧ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯉꯗꯤ ꯀꯝꯗꯧꯕ ꯁꯅꯔꯦꯝꯕꯤꯅ ꯅꯣꯛꯂꯒ ꯑꯗꯨꯁꯨ ꯇꯞꯇꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯂꯝꯁꯥꯡꯒ ꯂꯥꯛꯄꯒ ꯃꯈꯣꯏ ꯋꯥꯔꯗꯨꯅ ꯆꯥꯛ ꯉꯟꯇꯥ ꯆꯠꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯅꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯅꯤ ꯊꯝꯃꯤ ꯇꯧꯕꯒꯤꯗꯤ ꯀꯥ ꯑꯁꯤꯗ ꯃꯤ 4 ꯂꯩꯕ ꯌꯥꯏ ꯐꯃꯨꯡ ꯑꯃꯃꯝꯗ ꯃꯤ 2 ꯇꯨꯝꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯃꯐꯝ ꯑꯃꯠꯇ ꯂꯩꯔꯕꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯨꯝꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯏꯁꯇꯤꯌꯥꯔꯗ ꯀꯥꯈꯠꯂꯛꯄꯒꯤ ꯃꯈꯣꯜꯗ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯂꯥꯎꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯝꯐꯥꯅ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯅ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯌꯨꯝꯕꯨ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯜꯂꯤꯕꯁꯤ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯤ ꯌꯨꯝꯕꯨ ꯑꯁꯤꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯍꯥꯡꯂꯒ ꯆꯪꯂꯛꯂꯒ ꯁꯅꯔꯦꯝꯕꯤ ꯏꯕꯥꯅꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯐꯃꯨꯡꯗ ꯐꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯀꯣꯂꯣꯝ ꯑꯗꯣ ꯃꯍꯥꯛ ꯇꯦꯖꯦꯠ ꯄꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯩꯖꯨꯞ ꯈꯨꯝꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯀꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯀꯣꯗ꯭ꯔꯣꯛ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯁꯣꯝꯗ ꯇꯝꯐꯥꯗꯤ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯦ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯈꯤꯇꯤ ꯀꯤꯔꯨꯝ ꯇꯧꯕꯒ ꯂꯩꯕꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯛꯂꯤ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯁꯅꯔꯦꯝꯕꯤꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯍꯥꯛꯁꯨ ꯐꯩꯖꯨꯞ ꯑꯗꯣ ꯁꯠ ꯆꯤꯡꯈꯠꯇꯨꯅ ꯃꯍꯥꯛ ꯁꯨꯠ ꯀꯞꯂꯤ ꯁꯅꯔꯦꯝꯕꯤ ꯈꯪꯍꯥꯏ ꯈꯪꯖꯤꯜ ꯂꯣꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯀꯩꯗꯧꯔꯒꯦ ꯇꯝꯐꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛꯀ ꯅꯥꯟꯊꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯁꯅꯔꯦꯝꯕꯤꯅ ꯀꯅꯥꯁꯨ ꯂꯦꯞꯇꯦꯅ ꯍꯥꯏꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯦꯞꯇꯦ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯝꯕꯗꯨꯁꯨ ꯀꯔꯤꯃꯠꯇ ꯊꯤꯟꯈꯤꯗ꯭ꯔꯤ ꯇꯝꯐꯥꯅ ꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯁꯇꯤꯌꯥꯔꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯀꯥꯔꯛꯈꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯅꯪꯕꯨ ꯈꯤꯇꯪꯁꯨ ꯋꯥꯈꯜꯗꯨ ꯆꯥꯎꯊꯣꯛꯀꯩꯗꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯅ ꯐꯔꯦꯁꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯏꯕꯥꯅꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅꯔꯁꯤ ꯑꯩ ꯏꯊꯟ ꯇꯨꯝꯕꯗꯣ ꯌꯥꯝꯅ ꯀꯤꯖꯩꯌꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯇꯨꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯕꯂꯞ ꯑꯗꯣ ꯄꯤꯠ ꯈꯞꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯕꯂꯞ ꯑꯗꯨꯅ ꯈꯞꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯐꯩꯖꯨꯞ ꯑꯗꯣ ꯀꯟꯅ ꯇꯥꯁꯤꯟꯗꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯁꯅꯔꯦꯝꯕꯤꯅ ꯆꯨꯝꯅ ꯕꯂꯞ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯕꯂꯞ ꯑꯗꯣ ꯃꯨꯠꯈ꯭ꯔꯤ ꯃꯩꯅ ꯃꯨꯠꯈ꯭ꯔꯕꯗ ꯀꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯅꯧꯅ ꯂꯥꯛꯄꯒ ꯑꯣꯏꯕꯅꯤꯅ ꯀꯦꯟꯗꯜꯒꯨꯝꯕ ꯑꯃꯇ ꯊꯧꯔꯥꯡ ꯇꯧꯍꯧꯗꯦ ꯄꯨꯝꯃꯝ ꯃꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯁꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯁꯅꯔꯦꯝꯕꯤꯗꯤ ꯇꯝꯐꯥꯅ ꯄꯥꯏꯔꯛꯂꯤꯕꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤꯅ ꯀꯔꯤꯝ ꯀꯤꯒꯅꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯄꯥꯏꯔꯛꯂꯤꯕ ꯀꯔꯤꯒꯨꯝꯕ ꯃꯈꯨꯠ ꯑꯃ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅꯁꯨ ꯄꯥꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯎꯟꯃꯨꯛ ꯏꯪꯉꯤ ꯑꯗꯨꯒ ꯆꯅꯞꯁꯨ लाउरी सनरेम्बी स्वाई लाउख्री कईनो सिरी हाइदुना मसिदगिदि महाक्सु इमाउ हाइदुना महाक्सु लाउरका फजिबदो मसा पुंबा सुपचली अदुगा तंफादा टंगाइके सेंगदा पाइरकप्रो असुमना हाइरकपुदा तंफाना कलाइदगी पाइबनो आइदि फजि कुपचलगा लैरिबसिदि असुमना मखोइनिना या लांगलिङै खंगौदि मफम मदुदा लैरिबा हाइबदि
ꯁꯅꯔꯦꯝꯕꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯗꯨꯡ 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 ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈ꯭ꯔꯒ ꯏꯁꯇꯤꯌꯥꯔꯣꯝꯗ ꯆꯦꯟꯊꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯔꯦꯝꯕꯤꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ, ꯈꯪꯒꯅꯤ, ꯍꯌꯦꯡ ꯌꯨꯝꯕꯨꯗꯣ ꯍꯥꯏꯗꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯩꯗꯣ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯩ ꯂꯥꯛꯂꯕꯅꯤꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯀꯥꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯗ ꯀꯤꯕꯁꯨ ꯈꯔ ꯐꯔꯤ꯫ ꯃꯈꯣꯏꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯝꯂꯦ, 2 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗꯒꯤ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯀꯤꯔꯝꯕꯗꯣ ꯈꯔꯗꯤ ꯐꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯅꯣꯡ ꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯍꯥꯏꯐꯦꯠ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯄꯨꯝꯃꯝ ꯃꯝꯂꯝꯕ ꯑꯗꯨꯗ ꯅꯣꯡ ꯉꯥꯟꯒꯗꯕꯁꯦ ꯐꯅ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯗꯨꯅ ꯊꯣꯡ ꯀꯥꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯟꯊꯣꯔꯛꯂꯒ ꯐꯃꯨꯡꯗ ꯐꯟ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ꯫ ꯅꯪꯅ ꯈꯟꯕꯗꯨꯃꯛ ꯆꯨꯝꯂꯤ, ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯔꯦꯝꯕꯤꯅ, ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯌꯨꯝꯕꯨ ꯀꯧꯁꯤ, ꯑꯗꯨꯅ ꯉꯁꯥꯏ ꯌꯨꯝꯕꯨꯅ ꯅꯝꯃꯨ ꯍꯥꯏꯈꯤꯕ ꯀꯔꯤꯅꯣ ꯅꯝꯐꯝ ꯑꯃ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗ ꯅꯝꯃꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩ ꯑꯗꯣ ꯑꯃꯨꯛ ꯈꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯩ ꯈꯞꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯣꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯗꯣ ꯑꯃꯨꯛꯀꯁꯨ ꯃꯨꯠꯈ꯭ꯔꯤ꯫ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯩꯖꯨꯞꯇꯣ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯗꯨꯅ ꯁꯨꯞꯆꯜꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤꯕꯨ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯗꯨꯅ ꯅꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯗ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛꯀꯤ ꯆꯦꯅꯥꯁꯤꯡ ꯐꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯀꯤ ꯆꯦꯅꯥꯁꯤꯡ ꯐꯥꯛꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯔꯛꯄ ꯑꯃꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯗꯤ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ, ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯅ ꯑꯃꯨꯛꯇꯪ ꯂꯥꯎꯊꯣꯛꯁꯤꯔꯥ ꯍꯥꯏꯔꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯀꯩꯀꯥꯟꯗꯕꯗ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯃꯨꯛꯀꯁꯨ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯗꯣꯡ 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 ꯊꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯜꯂꯛꯄ ꯑꯁꯤꯗ ꯁꯅꯔꯦꯝꯕꯤꯅ ꯐꯩꯖꯨꯞ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ, ꯍꯩ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅ ꯌꯨꯝꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯈꯜꯂꯗꯨꯅ ꯇꯝꯐꯥꯗ, ꯌꯨꯝꯕꯨ ꯃꯥꯜꯂꯤ, ꯊꯣꯡ ꯍꯥꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ, ꯌꯨꯝꯕꯨ ꯑꯣꯏꯔꯒ ꯀꯩꯗꯧꯕꯒꯤꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ, ꯍꯩ, ꯅꯈꯣꯏꯕꯨ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯍꯥꯏꯕꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯔꯦꯝꯕꯤꯅ ꯌꯨꯝꯕꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯥꯗꯨꯅ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯀꯧꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯗꯣ ꯂꯦꯝꯞ ꯑꯃ ꯄꯥꯏꯔꯒ, ꯑꯥꯏ, ꯅꯈꯣꯏꯗꯤ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯔꯕ꯭ꯔꯣ, ꯃꯩꯒ ꯑꯃꯇ ꯊꯥꯟꯗ꯭ꯔꯕ꯭ꯔꯣ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯁꯨ ꯌꯨꯝꯕꯨ ꯂꯥꯛꯄꯗꯨꯗ ꯈꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯨꯅ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯂꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯕꯨꯗ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯗꯣ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ, ꯍꯩ, ꯅꯣꯏ ꯑꯗꯨ ꯂꯥꯏꯔꯤꯅꯦ, ꯅꯣꯏꯅ ꯁꯤꯗ ꯀꯥꯁꯤꯗ ꯏꯃꯝ ꯃꯝꯂꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤ, ꯁꯦ ꯑꯩ ꯀꯦꯟꯗꯜ ꯂꯧꯕꯤꯔꯨꯒꯦ, ꯅꯣꯏ ꯁꯤꯗꯤꯕ ꯉꯁꯥꯏꯗꯁꯨ ꯀꯦꯟꯗꯜ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯛ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯕꯗꯨꯕꯨ ꯃꯩ ꯃꯝꯂꯒ ꯂꯩꯕꯁꯤꯕꯨ ꯍꯩꯅꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ, ꯃꯁꯤꯒꯤ ꯌꯨꯝꯕꯨ ꯁꯤꯗꯤꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒ ꯑꯝꯇ ꯊꯥꯖꯗꯦꯅꯦ, ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯩꯁꯨ ꯂꯥꯛꯂꯦ꯫ ꯃꯩ ꯂꯥꯛꯂꯕ ꯑꯗꯨꯗꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯩ ꯂꯥꯛꯂꯕ ꯃꯇꯨꯡ ꯁꯅꯔꯦꯝꯕꯤꯅ ꯌꯨꯝꯕꯨꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯊꯣꯡ ꯍꯥꯡꯂꯝꯗꯦ꯫
ꯃꯁꯤ ꯎꯕꯗ ꯁꯅꯔꯦꯝꯕꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯀꯔꯤꯅꯣ? ꯊꯣꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯡꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯌꯨꯝꯕꯨꯁꯨ ꯆꯪꯂꯛꯈꯤꯕꯅꯤ, ꯑꯗꯨga ꯆꯠꯁꯨ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯅ ꯍꯥꯡꯂꯝꯗ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯔꯦꯝꯕꯤꯅ, "ꯇꯝꯐꯥ, ꯅꯪꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯅ, "ꯑꯩ ꯂꯣꯟꯁꯤꯟꯗꯦꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅ, "ꯉꯁꯥꯏ ꯑꯩꯅ ꯊꯣꯡꯁꯦ ꯍꯥꯡꯂꯒ ꯌꯨꯝꯕꯨꯁꯤ ꯏꯃꯨꯡ ꯆꯪꯍꯟꯈꯤꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯕꯨꯗꯣ ꯑꯃꯨꯛ ꯊꯣꯛꯈꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯁꯅꯔꯦꯝꯕꯤꯅ, "ꯌꯥꯔꯦꯁꯦ, ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯕꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯎꯆꯦꯛ ꯋꯥꯌꯥꯅ ꯈꯣꯡꯕ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯃꯈꯣꯜꯁꯤꯡ, ꯍꯣꯔꯣꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯋꯥꯈꯜ ꯈꯔ ꯐꯥꯊꯔꯗꯨꯅ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯂꯒ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ, "ꯌꯨꯝꯕꯨꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯇ ꯂꯥꯛꯂꯤ ꯃꯥꯜꯂꯦ꯫ ꯃꯥꯒꯤꯁꯦ ꯀꯦꯟꯗꯜꯁꯤ ꯕꯣꯝꯕꯦꯗꯒꯤ ꯂꯩꯔꯨꯔꯤ ꯃꯥꯜꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅ, "ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯉꯔꯥꯡ ꯂꯥꯛꯂꯝꯕꯗꯣ ꯌꯨꯝꯕꯨ ꯃꯥꯟꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝꯕꯨꯗꯣ ꯆꯪꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ "ꯑꯉꯥꯡꯆꯥ, ꯅꯈꯣꯏ ꯍꯧꯒꯠꯂꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯅꯔꯦꯝꯕꯤꯅ ꯉꯔꯥꯡ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯦ, ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯅꯁꯨ ꯌꯨꯝꯕꯨ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯩ ꯂꯧꯔꯨꯅꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯣ ꯇꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ, "ꯑꯣ, ꯐꯈ꯭ꯔꯕꯣꯏ ꯅꯤꯡꯏ, ꯑꯃꯨꯛ ꯍꯧꯔꯛꯂ ꯋꯥ ꯑꯣꯏꯔꯦ꯫ ꯏꯆꯥꯁꯥ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤꯗ꯫ ꯃꯐꯝ ꯑꯁꯤꯗꯅꯦ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯌꯦ, ꯃꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯜꯂꯛꯈ꯭ꯔꯕ, ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯍꯤꯡꯈꯣꯜꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕ, ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯊꯣꯔꯛꯅꯕ ꯌꯣꯟꯊꯣꯛꯂꯛꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯩꯕ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯊꯤꯜꯂꯨꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯒ ꯃꯥꯁꯤ ꯐꯨꯕꯗ ꯊꯣꯡ ꯍꯦꯛ ꯁꯤꯗꯣꯛꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯅꯅꯦ ꯌꯥꯝꯅ ꯀꯟꯅꯁꯨ ꯐꯨꯕꯤ ꯆꯩꯕꯤꯖꯕꯗꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯇꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯔꯕꯅꯤ, ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯤꯁꯤꯟꯗꯨꯅ ꯋꯥ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯊꯛ ꯑꯣꯟꯈꯠꯇꯨꯅ, "ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ, ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣই ꯌꯥꯝꯅ ꯀꯤꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯝꯐꯥꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯗꯥꯏꯗꯒꯤ ꯅꯈꯣꯏꯗ ꯄꯤꯈꯤꯕ ꯁꯣꯏꯔꯦ, ꯅꯈꯣꯏꯅꯒ ꯄꯤꯔꯝꯕ ꯗꯤꯄꯣꯖꯤꯠꯇꯨ ꯑꯩꯗꯤ ꯍꯟꯗꯣꯛꯄꯒ ꯉꯝꯂꯣꯏꯀꯣ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦꯈꯩ ꯂꯩꯌꯨ, ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯌꯨꯝꯗ ꯍꯜꯂꯨꯀꯣ, ꯑꯗꯨꯗꯨꯒꯅꯦ ꯗꯤꯄꯣꯖꯤꯠ ꯍꯟꯗꯣꯛꯄꯒꯗꯨꯗꯤ ꯑꯩꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯐꯝꯅꯤꯀꯣ, ꯑꯩ ꯆꯠꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯥꯎ ꯄꯤꯖꯒꯦ, ꯃꯣꯕꯥꯏꯜꯒꯨꯝꯕ ꯑꯃꯇꯪ ꯄꯤꯕꯤꯌꯨ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ, "ꯀꯗꯥꯏꯗꯒꯤ ꯃꯣꯕꯥꯏꯜꯅꯣꯅꯦ ꯍꯧꯖꯤꯛꯄꯣ, ꯑꯩ ꯌꯨꯝꯗ ꯊꯅꯝꯃꯤ, ꯂꯧꯔꯨꯈꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯕꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯇꯝꯐꯥ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯌꯦꯡꯂꯩ, ꯑꯗꯨꯒ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ, ꯃꯁꯤꯒꯤ ꯌꯨꯝꯕꯨ ꯑꯁꯤꯕꯨ ꯉꯥꯎꯕꯖꯥꯠꯂꯥ? ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯗꯒꯤꯅꯣ ꯑꯃ ꯋꯥꯏꯔꯒ ꯇꯧꯔꯁꯤ" ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯁ꯭ꯀꯨꯜ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯈꯣꯏꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯗ ꯐꯣꯟ ꯑꯃꯗ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯦ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯕ ꯂꯥꯛꯂꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯌꯨꯝꯗ ꯂꯥꯛꯂꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ, "ꯑꯩꯈꯣꯏꯕꯨ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯍꯧꯗ꯭ꯔꯦ, ꯆꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯝꯐꯥꯅ, "ꯑꯩꯗꯤ ꯋꯥꯖꯔꯕꯁꯨ ꯀꯔꯤꯝꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ, ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔ ꯑꯣꯏꯅ ꯆꯥꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯗꯨꯀꯥꯟꯗꯒꯤ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯗꯨꯀꯥꯟꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯌꯨꯝꯕꯨꯗꯨꯅ, "ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯝꯐꯥꯅ,
ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯝꯐꯥꯗ ꯅꯈꯣꯏ ꯆꯥꯎꯊꯣꯛꯅ ꯑꯋꯣꯠꯄ ꯁꯥꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯍꯥꯏꯅꯒꯗꯕꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯉꯁꯤ ꯂꯥꯛꯂꯒ ꯉꯔꯥꯡ ꯂꯥꯛꯂꯒ ꯍꯦꯛꯇꯃꯛ ꯍꯟꯒꯗꯧꯔꯤꯕꯁꯤꯕꯣ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯂꯩꯈꯤꯒꯗꯧꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯦꯝꯕꯤꯅ ꯀꯩꯗꯧꯕꯒꯤ ꯍꯜꯂꯣꯏꯗꯣꯏꯅꯣ ꯕꯨꯠ ꯃꯀꯣꯟꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯀꯔꯤ ꯕꯨꯠ ꯃꯀꯣꯟꯒ ꯀꯥꯏꯗꯅ ꯅꯈꯣꯏ ꯕꯨꯠꯇꯨꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯇꯝꯅꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯝꯅꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯌꯨꯝꯕꯨꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯀꯤꯔꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯀꯝꯗꯧꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯕꯗꯒꯤ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯈꯨꯖꯨ ꯂꯩꯈꯥꯝꯒꯨꯝꯕ ꯈꯔ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯕꯖꯥꯔꯔꯣꯝꯗ ꯑꯣꯏꯅ ꯍꯥꯏꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨꯁꯨ ꯆꯥꯗ꯭ꯔꯦ ꯕꯖꯥꯔꯗꯒꯤ ꯑꯣꯏꯅ ꯄꯣꯠ ꯆꯩ ꯈꯔ ꯆꯥꯔꯒ ꯑꯣꯏꯅ ꯅꯨꯃꯤꯠꯇꯨꯃ ꯂꯦꯜꯂꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯂꯩꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅꯁꯨ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯕꯨꯗꯣ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯌꯨꯝꯕꯨ ꯑꯗꯣ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯎꯔꯛꯂꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯅꯈꯣꯏꯒꯤ ꯔꯨꯝꯃꯦꯠꯅꯤ ꯅꯈꯣꯏꯅ ꯀꯤꯅ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯅꯕ ꯍꯥꯏꯅ ꯑꯩꯅ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯂꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯨ ꯀꯩꯗꯧꯕꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ ꯅꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯗꯨꯗ ꯑꯗꯨ ꯀꯤꯔꯤꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥꯁꯤꯃ ꯌꯥꯎꯔꯕꯅꯤꯅ ꯈꯔ ꯀꯤꯕꯗꯤ ꯐꯔꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯂꯩꯕ ꯀꯥꯗꯕꯨ ꯅꯨꯄꯥ ꯀꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯣ ꯑꯗꯨꯅ ꯌꯥꯔꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯌꯨꯝꯕꯨ ꯑꯁꯤꯕꯣ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝꯕꯨ ꯇꯧꯏꯅꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯣꯡ ꯆꯦꯖꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯄꯨꯂꯞ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯀꯛꯀ ꯑꯃꯠꯇ ꯄꯥꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯣ ꯇꯞꯅ ꯍꯥꯏꯒꯠꯂꯒ ꯌꯦꯡꯂꯛꯄꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯥꯝꯅ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯉꯛꯂꯤ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯅꯥꯔꯦꯝꯕꯤ ꯊꯣꯡꯅꯥꯎꯗ ꯀꯅꯥꯅꯣꯝ ꯂꯩꯔꯤ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯦꯝꯕꯤꯅꯁꯨ ꯇꯞꯅ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯇꯝꯐꯥꯅ ꯃꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤ ꯑꯁꯣꯝꯒꯤ ꯊꯣꯡꯅꯥꯎ ꯋꯥꯡꯃꯗꯗꯤ ꯂꯦꯞꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯐꯛꯂꯥꯡ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯀꯤꯃꯟꯈꯤꯕꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯣ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯊꯣꯡꯅꯥꯎ ꯑꯗꯨꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯀꯤꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯐꯩꯖꯨꯞ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡ ꯑꯗꯣ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯔ ꯒ꯭ꯔꯦꯛ ꯂꯥꯎꯅ ꯑꯁꯨꯝ ꯆꯤꯡꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯆꯤꯡꯊꯣꯔꯛꯄꯗꯒꯤꯗꯤ ꯇꯝꯐꯥ ꯆꯦꯟꯁꯤꯟꯗꯨꯅ ꯌꯨꯝꯕꯨꯕꯨ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯨꯏ ꯑꯗꯨꯗ ꯀꯟꯅ ꯅꯝꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯄꯨꯡꯁꯨ ꯉꯜꯂꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯊꯋꯥꯏ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯃꯈꯥꯗ ꯒꯨꯗ꯭ꯔꯨꯝ ꯀꯨꯝꯊꯔꯛꯏ
ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯠꯇꯅ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯗꯤ ꯂꯥꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯨꯔꯤ ꯇꯧꯕ ꯃꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯒꯦꯠ ꯋꯥꯡꯃꯗ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯒꯗꯕ ꯒꯥꯔꯤꯁꯤꯡ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯔꯣꯏꯕꯒꯤ ꯂꯂꯣꯟꯕꯤ ꯄꯨꯒꯗꯕ ꯑꯔꯣꯏꯕꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯇꯝꯂꯕꯅꯤ, ꯀꯅꯥꯝꯇ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ, ꯀꯩꯗꯧꯕꯒꯤ ꯆꯪꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥꯅꯁꯨ ꯈꯪꯂꯤ ꯃꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯉꯔꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯃꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯆꯪꯉꯨꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯠꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯌꯨꯝ ꯐꯥꯎꯕꯗ ꯌꯧꯖꯔꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯍꯨꯞꯇꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯒ ꯌꯨꯝꯕꯨ ꯑꯗꯨꯗ ꯌꯥꯝꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯗꯗꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯒ ꯅꯈꯣꯏ ꯉꯔꯥꯡ ꯉꯥꯟꯇ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ, ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯆꯩꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕ ꯌꯥꯄꯣꯟꯇꯦ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯨꯝꯕꯨ ꯑꯗꯨꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯒꯥꯔꯤ ꯚꯔꯥ ꯑꯗꯣ ꯇꯤꯡꯖꯔꯁꯅꯨ, ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫